Online Manipuri Nungthili Pau Yingbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Churchanpurda duty tawriba KNAB Makhaidi Manipurda Ngangnariba Thadau Marolga Manadaba Atopa Myanmar Nongmei kapnabagi pau tade haidana lan loikhibana te Kuki singgi langi strategy amadi tactical move advance oisillakli ukrul kamjong romda hojik tension yamna wangna lei Naga singna ukrul kamjongda Kuki khulda Myanmar dagi changsilakpa ki check tawgani hairubadagi mafam adugi Kuki sing pakhatuna chena batorokpada Kuki inpi ukrul na thokpa notice ni notice asida hariba se ukrul amadi kamjongda leiba Kuki amata yum thadokuna chen khiba yaroi karigumba chen bataragadi afaba oiroi makhoina chen bada sijinnaba gari fawba phagatuna sijinnagani haribani Kuki land page na naga chelaga Tauriba si asengmani Kuki singi nagagi mathakta tawgadaba langi plan adu leak oikrabani langi plan leak oirubagini Kuki land page ki admin Kuki mayam changdana lale sengdokhaliba masagi personal opinion ni haina sengdokhaliba asini amadi case ona nagagi mathakta sengdokliba asini please check Kuki page post Intelligence report matung ina kamjongda leiriba KBBF ayamba KNAB ngaktani KNAB batch loktholaga Kuki village volunteer sarga leibani ukrul gilitan fawba KNAB masing yamna leire Tamenglong dasu KNAB thungkre KNAB ga Kuki village volunteer amadi su Kuki terrorist singa punna leiminari Kangpokpi dasu anoba KNAB mayam thungduna leiri ukrul kamjong Tamenglong Kangpokpi da laktuna leiriba KNAB sing asidi thadau marol khangba amadi thadau marol ngangma ngaktani anan semnamba thengna kre ngamkhailana drug lalon bagi thabak thingnaba security nakan thabak sing lokhalabasu Inong nang na thengnaba thawdo amagi matung ina India amasung Myanmar gi ngamkhaida drug lalonba singna truck ama chatpa yaba tunnel senggatpa thengnakhre hairi Directorate of Revenue Intelligence DRI na Assam amasung Tripura chathaba operation amada methamphetamine tablet kg kunthani thoi fagat pangamkre hairiba drug adu lupa koti kunthani thoi rongi oigani case aduga mari leina mi ahum su fare hairi thasi gi taraga mapalda DRI na Assam gi Kasar district ki Dwarban market tagi methamphetamine kg kunga taruk faki hariba potlam adu Mizoram fawraga Myanmar dagi India tamna pusilakpani Aranba tawri haibagi damang nupi singbu khongoi na baman ba mawongda warakpagi thawong chatharakpasi laibak thibani silaramani Aran ahui tawrui haibagi damag nupi oibi singbu khongoi na baman ba mawongda warak waten bagi thawong kaya chatharakli basi laibak thibani haina DM College of Art ki hanagi principal Dr. C.A. Silaramani na phongdokre Apunba nupi luf Kedrugao Kendra na sinduna ngasi naharu makapata chathakiba nongmagi oiba khana nainabagi thoram amada wafam asimhana phongdokibani haujiki matamda nupi singi thaudang haiba hiramda pangthokiba khana nainabagi thoram aduda Dr. C.A. Silaramani na hai arana hui tawrubagi damag warak watem tawbada akaiba leite adubu nupi da wahang pahong tawba haibasi nupi khaktana tawgadabani haiba chana kanglon lei kanglon asi thugaiduna ka henba mawongda nupana nupida haidaba wahai kaya haiduna wahang pahong tawba asi magyamna laibak thibani police na nupi amada wahang pahong chathabada nupi police personnel na hanglibani state asigi aruba tangka kaya da nupi singna chawba thawdang lawduna laklabasu waref ama lawramdaidadi nupi singna adumak lawbagi chanabi ama leiri masina nupi khaktagi oiba waref ama lawnaba honabada khudongchadaba kaya mayokna hali nakal amaromda lamdam asigi sanmitlon fagarhanaba honabada nupi singna chawrba thawdang kaya lawri Malengi mafam amatada leite hainariba nupi singtana chalaiba kaithel lamdam asida leiribani amaromda amuk sinfam ama naidana wadana nungaiba pamnarakpa kaya tholakpana lamchat yauraktaba amadi mioiba khunagi mayokta tamthiraba crime chakaya chatharakpagi chang wangkhalaklibani haina sumangna makhatana phongdokhi